viewers in the video yang natin Yai Fare Blog YouTube channel sibu subscribe to video. Hojiti mayam reaction video ming kami na nasi. Porque te quiero. Hozir hoynaga degan angaziga gari-gari o'ziga qiladiga shilov-shilov habi qilib. Nung qo'lla gapiribna. क्या तारा के दादा तो बता रहा असोय बेरम रे कुंचली के लाओ अच्छे वेरम जो है उधर से तारा बिरो तारा सब याव रे ने मुझे कुंचली ने याव दे रहा चोबा यारो है तुझे चल हमका फाइल दो चल फाइल Next. Next. Last sehat Selamat dilaw. Tum saat ho. Next. Instagram da bam jigi bam dance karo bam na kare building में तक फाड़ थाना बने मको खुदार शो बियन में म्याव हुजिकान मोंग ना जिंग ओय माइ बंगबा नंगी तो सुने The next day. तंगले नुमिने लाओ खिचड़ी चाव से कहीं मान के जी जाओ से बुखम बुलाई ना ओइने नंगन ता हमुदना हम जब नंग बुखम बुरे तो कोई दिनु आइया आगी मचान में तो इन कोई बादू गिने मैं हम तक चलो ई थी तोरे में यार वेल्डिंग में चिल्लाई बक्ता अदो होइरोंग दौरबो नथिवोंग जरमदाइदना इया अदुगा तै मतमदना मयांगी लाइनिंग बाहाइबा सथु जिमी Halo sinau sing ngasi di yung murung jamin na zi emte yaw de video yung murung tang jabi ro hai ba kogi request taw ya viewers jing na do ngasi di yung murung ki tang charge ko emte yaw de vida 15 minutes later. Ngasai yung sa 63 sa rubadagi one thage tawramba hauzik yam very refreshing oi 1 hour later. बहुबली देवसेना दंडी पीरगनी अरमदी महंग कोरोना टेस्ट तौब लाख डॉक्टर अमगी मखुद कक्लुबगिनी तादब तहौरो मयाम पुनमक नाइखो आई मोय मुक्त थोखिगे यारे स्टार्ट तौरो देवसेना नंगना हाइनिंग बकरी लई आइगे खुद पुल्ली बसी थादो मसी मरम चादे टेस्ट के रिजल्ट लाक्थने द पॉजिटिव होइरे हाइबे याब्रा
ꯂꯥꯏꯍꯧ ꯇꯧꯔꯕꯗꯤ ꯀꯣꯔꯣꯅꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏꯅ ꯂꯧꯒꯅꯤ ꯂꯥꯏꯍꯧ ꯇꯧꯏ ꯍꯥꯏꯕꯁꯤ ꯅꯣꯏ ꯈꯨꯠꯂꯥꯏ ꯂꯣꯏꯗꯅ ꯍꯥꯏꯕ꯭ꯔꯣ ꯑꯩꯗꯤ ꯈꯨꯃꯥꯟꯊꯕꯅꯦ ꯀꯣꯔꯣꯅꯥ ꯇꯦꯁ ꯇꯧꯕ ꯂꯥꯛꯄ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯈꯨꯠ ꯅꯪꯅ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯀꯛꯄ ꯌꯥꯕ꯭ꯔꯣ ꯅꯪ ꯄꯅꯤꯁꯃꯦꯟ ꯐꯪꯉꯣꯏ ꯍꯥꯏꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯌꯨ ꯁ꯭ꯇꯣꯞ ꯏꯠ ꯅꯟꯁꯦꯟꯁ ꯇꯦꯁ ꯇꯧꯕꯕꯨ ꯁꯦꯒ꯭ꯔꯥꯛꯇ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄ I objection महाराज ꯑꯩꯗꯤ ꯆꯨꯝꯅ ꯈꯛꯀꯤ ꯃꯍꯥꯛꯀꯤ ꯕꯣꯗꯤ ꯇꯦꯝꯄꯔꯦꯆꯔ ꯆꯦꯛ ꯇꯧꯖꯕꯅꯤ महाराज ꯇꯦꯝꯄꯔꯦꯆꯔ ꯆꯦꯛ ꯇꯧꯕꯗ ꯅꯍꯥꯛꯅ ꯁꯥꯎꯔꯤꯕꯗꯨ ꯂꯥꯜꯂꯤ ꯀꯣꯔꯣꯅꯥ ꯅꯥꯕ꯭ꯔꯥ ꯅꯥꯗꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯇꯦꯝꯄꯔꯦꯆꯔ ꯆꯦꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯕꯥꯍꯨꯕꯂꯤ ꯂꯥꯛꯑꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯅꯍꯥꯛꯁꯨ ꯇꯥꯔꯝꯂꯒꯅꯤ ꯄꯥꯎ ꯇꯥꯅꯕ ꯔꯦꯗꯤꯑꯣ ꯌꯥꯈꯤꯗ꯭ꯔꯕꯅꯤ ꯃꯣꯏꯒꯤꯗꯤ ꯑꯗꯨꯗꯤ ꯋꯥꯔꯤꯁꯤ ꯍꯧꯕꯗꯒꯤ ꯑꯃꯨꯛꯇꯪ ꯂꯤꯌꯨꯗꯅ ꯃꯍꯥꯛꯁꯨ ꯇꯥꯖꯅꯕ ꯀꯩꯅꯣ ꯃꯣꯏ ꯉꯥꯡꯅꯩ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨ ꯌꯥꯝ ꯊꯦꯡꯅ ꯂꯥꯛꯑ ꯍꯪꯉꯤꯗꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯉꯁꯥꯏꯗꯩꯗꯤ ꯄꯞꯖꯤ ꯁꯥꯟꯅꯔꯨꯔꯤ ꯑꯣꯏꯔꯝꯅꯤ ꯅꯪꯒꯤꯗꯃꯛ ꯄꯞꯖꯤ ꯑꯟꯏꯟꯁꯇꯣꯜ ꯇꯧꯔꯝꯃꯕꯒ ꯂꯥꯛꯑꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯅꯪ ꯍꯥꯏꯅꯤꯡꯉꯤꯗꯣ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯀꯣꯔꯣꯅꯥ ꯇꯦꯁ ꯇꯧꯕ ꯆꯠꯄꯅꯤ ꯈꯣꯡ ꯍꯥꯝꯊꯔꯛꯄꯗꯒꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯀꯣꯔꯣꯅꯥ ꯇꯦꯁ ꯇꯧꯕꯒꯤ ꯃꯤꯡꯗ ꯁꯦꯒ꯭ꯔꯥꯛꯇ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯅꯤ ꯑꯗꯩ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯌꯥꯝ ꯁꯥꯡꯉꯦꯅ ꯑꯩꯅ ꯀꯛꯄꯅꯤꯗꯅ ꯀꯣꯛꯆꯥꯛꯄꯤ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯂꯥꯜꯂꯤ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯕ ꯃꯤꯗꯤ ꯃꯈꯨꯠ ꯀꯛꯀꯗꯕ ꯅꯠꯇꯦ ꯀꯛꯀꯗꯕꯗꯤ ꯃꯍꯥꯛꯀꯤ ꯒꯥꯂꯥ ꯍꯦ ꯀꯅꯥꯅꯣ ꯇꯧꯔꯤꯁꯤꯕꯣ ꯆꯦ ꯑꯣꯏꯅ ꯊꯥꯗꯔꯛꯎ ꯌꯥꯗ꯭ꯔꯣ ꯃꯥꯏ ꯃꯤꯠꯀ ꯂꯣꯏ ꯀꯥꯏ ꯇꯥꯔꯦꯅꯦ